Khoi ahamda khoi bu senbi boy Eshwor bu yam thagachari ani shubda khoi gi viewers online viewers amasung sida lengsin birba mayam basu Eshwor na chamana board do pibi boy shino ngasi khoi gi fourth quarter gi lesson 2 suba gi tangkak adu yokre aduna khoi gi ngasi gi lesson gi topic asina God's missions to us haina haibi Eshwor gi Thoudang Eikhoida Eshwor gi Thoudang Eikhoida haina haibi aduna Eikhoina asigi memory text se amra gi yengse myam puna yengse Matthew 28:19 Matthew 28:19 da sumaina haibi Maram asina nakhoina chatuna jatpum makpu sebok semu aduga makhoibu mapa machanipa amasung thawai asengbagi mingda baptize tau haina haibi asina khoi sida yengba matamda haibi akhoi bu Eshwor na haibi raga leye kari haibi bra harga chatlu aduga Eshwor ge wapa ose sandou mipum namakta tadriba misingbu aduga nakhoina chatlaga sandok tuna makhoi singbu Eshwor ge wari libirga makhoibu pukning honghalaga baptize tawbiu haina Eshwor na hairaga leye sida aduna khoina sida khoi ge makhasum yengthabda hanna Eshwor ga Eikhoiga karamaina mari tatna khibra haibdo haipetang yengse haibidi kamaina ra hairga ahanbadadi Eshwor ga Eikhoise yamna nungsina mari se karisu khena dabida leiramani adubu Eikhoi miyobse pap tabagi maramna Eshwor ga lapna khrabni Eshwor na Eikhoibu inthok pibna te adubu Eikhoi isha ithantana pap ta khrabagi Eikhoi isha ithantana thokhrabani aduga Eshwor di Eikhoibu inthok pide Eikhoina pap ta khre haibasu Eshwor di Eikhoi gi damakta lepiraga leidi hujik phawsu aduga sida haibiye Eikhoina Eshwor gi nakta gi lamna chakhrabasu Eshwor di Eikhoi gi nakta nakna leiri Eikhoi gi pap bu kokpiraga mahakna Eikhoi singbu pulap amukan hanna mahaki manakta magi yumda puningai gi damakta Eshwor na sembiraga leye haina haye asigumba pause taba kanda Eikhoi gi thamoise yamna haraujani ni haibdi Eshwor na Eikhoi pap tare harabasu Eikhoi bu inthok piba krigumba krisu tawbi dabida mahaki minungsi adu utpiduna Eikhoi bu amuka mahaki manakta nauna puningba gi wakhal leibse Eikhoi gi damakta yam laibak phabani haina Eikhoina adum lawba yagani haibdi Eshwor di pumna mapuksembi ba mapuni mahakti loina makhangbani aduna Eikhoina si mission ase Eshwor gi mission ase kamaina hausira hairabdi Eikhoi mibu sandok tringai da Eikhoi ishagi yumdagi hana haubuna Eikhoi gi damakta yam afaba oigani haibdi Eikhoi gi imungda di nuksina ba haibase leitrabaga migi mafamda chalaga Eikhoina Eshwor gi nuksi base haigadobasi yamna Eikhoida luba oigani aduna asida haibiye Colossians chapter 3 verse 9 da haibiye asida khoi amra yengminasi Colossians chapter 3 verse 9 da sumaina hai nakhoi amaga chinthina ganu maramdi nakhoina ariba mi adu mahaki thabak singa loinana lauthokre haina haibiye Eikhoi asida kari lawba yabra harga Eikhoi amaga chinthina dabida haibidi achumba ngangaga Eshwor gi pawse sandok dabani haibgi sida Colossians da khoina Eshwor na yam sengna ibirga leye duna Eikhoina kari orabasu Eikhoi gi mission si Eshwor gi thabak haibasi hauge hairabadi Eikhoi gi yumdigi hauraga amasung Eikhoi yumda nyuksi janana chinthina ba krisu leitraga mapanu thoklabadi Eshwor gi thaujal adu Eikhoida leigani aduga Eshwor na Eikhoi busu lamjing bigani aduga Eikhoi gi Eikhoina tawgodoba thabak sisu Eshwor na yaubiraga Eikhoi bu loina bigni haibase dumain haijaninge duna Eikhoi hojikti Sunday gi lesson da amu myam chatminase Sunday gi lesson da sumaina haibiraga lei title oina the triune God haina haibiye Eikhoi gi Eshwor asigi matangda Eikhoina sida yengjagani aduga asi kano title gi kano amramda amuk chatlabadi kano haina haibiye the origin of the mission haina haibiye Eikhoi mission ase kamaina haurakpra haibdo Eikhoina ngasi khajitang khangminagani Eikhoina asida khangse career harga Eikhoi gi wakhan Eikhoi taibang mi gi wakhal londadi mission haibasi Eshwor na
ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯖꯅꯕ ꯂꯩ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯦ ꯃꯤꯁꯟ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯃꯤꯁꯟ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯏꯁꯣꯔꯒꯤ ꯃꯄꯥꯅ ꯏꯁꯣꯔꯕꯨ ꯄꯤꯕꯤꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯥꯈ꯭ꯔꯕ ꯃꯇꯨꯡ ꯁꯪꯁꯥꯔ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕ ꯑꯣꯏꯕ ꯅꯠꯇꯦ ꯃꯤꯁꯟ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯕꯔꯁ ꯑꯃꯈꯛ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏꯕꯤꯌꯦ John chapter 14 verse 6ꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯦ John chapter 14 verse 6ꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤ ꯏꯁꯣꯔꯅ ꯑꯁꯤꯗ ꯆꯥꯎꯅ ꯏꯕꯤꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ Johnꯒꯤ chapter 14ꯒꯤ verse 6ꯗ ꯑꯁꯨꯃꯥꯏꯅ ꯏꯕꯤꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯍꯤꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯍꯤꯡꯕ ꯄꯤꯕ ꯉꯝꯕ ꯂꯝꯕꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯦꯁꯟ ꯑꯃꯁꯨꯡ ꯃꯦꯃꯣꯔꯤ ꯚꯔꯁꯁꯦ ꯁꯤ ꯕꯥꯏꯕꯜꯗ ꯏꯕꯤꯕꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛꯀ ꯈꯪꯒꯗꯕꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯤꯡꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯗꯤꯁꯥꯏꯄꯜꯁꯤꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯏꯄꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯁꯛ ꯄꯤꯈꯤꯕ ꯑꯗꯨ ꯊꯨꯡꯍꯟꯒꯅꯤ ꯊꯥꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯑꯁꯤꯗ ꯀꯩꯅꯣ ꯑꯃꯈꯛ ꯌꯦꯡꯁꯦ ꯕꯥꯏꯕꯜ ꯇꯦꯛꯁ ꯑꯃꯈꯛ ꯑꯃꯨꯛꯀ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯑꯩ ꯆꯠꯈ꯭ꯔꯒꯅꯤ ꯑꯃꯨꯛꯀ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯁꯦꯝꯕꯤꯒꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯗꯨꯒ ꯑꯁꯤꯗ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯑꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ Luke 24 verse 49ꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯦ ꯑꯩꯅ ꯏꯪꯂꯤꯁꯇ ꯑꯃꯔꯛ ꯄꯥꯒꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯃꯇꯦꯡ ꯑꯃ I am going to send you what my father has promised but stay in city until you have been clothed with power from on high 하는 수만 하비 이쇼르 시 마학 ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯁꯛ ꯇꯧꯕꯤꯕ ꯑꯗꯨ ꯍꯦꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯅꯈꯣꯏꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯄꯨꯟꯅ ꯈꯥꯡꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯨ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯝꯒꯗꯧꯕꯁꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯉꯝꯕ ꯅꯠꯇꯦ ꯃꯤꯁꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯉꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯟꯁꯦ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯨꯅ ꯑꯩꯈꯣꯏꯗ ꯆꯪꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯏꯕꯤꯔꯒ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯃꯟꯗꯦ ꯂꯦꯁꯟꯒꯤ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯗꯨꯅ ꯃꯟꯗꯦ ꯂꯦꯁꯟꯒꯤ ꯂꯧꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯃꯅꯤꯡꯆꯥꯡ ꯃꯍꯥꯛꯅ ꯃꯟꯗꯦꯒꯤ ꯂꯦꯁꯟ ꯑꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯟꯗꯦꯒꯤ ꯂꯦꯁꯟꯗ ꯌꯦꯡꯕ ꯀꯥꯟꯗ ꯃꯦꯀꯤꯡ ꯗꯤꯁꯥꯏꯄꯜ ꯗ ꯐꯣꯀꯁ ꯑꯣꯐ ꯃꯤꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨꯒꯤ ꯆꯥꯞꯇꯔ 28 verse 16 to 20ꯗ ꯄꯥꯔꯒ ꯌꯦꯡꯔꯗꯤ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯊꯣꯏꯕ ꯌꯥꯊꯪ ꯒ꯭ꯔꯦꯠ ꯀꯃꯤꯁꯟ ꯎꯕ ꯐꯪꯉꯦ ꯑꯩꯅ ꯃꯌꯥꯏꯋꯥꯏꯗꯒꯤ ꯄꯥꯔꯛꯀꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯆꯠꯇꯨꯅ ꯖꯥꯠ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯄꯥ ꯃꯆꯥꯅꯤꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯃꯤꯡꯗ ꯕꯞꯇꯥꯏꯖ ꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯊꯤꯒꯤ ꯆꯥꯞꯇꯔꯗ ꯌꯦꯡꯕ ꯀꯥꯟꯗ ꯀꯔꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯀꯥꯟꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗ ꯀꯃꯤꯁꯟ ꯄꯤꯕ ꯎꯑꯦ ꯑꯊꯣꯏꯕ ꯌꯥꯊꯪ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯊꯤꯒꯤ ꯆꯥꯞꯇꯔ 28 verse 16 to
20 di munni di khoi point mari u phange han bi shona kriya ba kanda Galilee de chalo kri gra ba kanda maga duda magi se boxing unanai damakta lesson ni the point ni krira u phang kanda krira ba kanda aina version na pathoke aduga jisuna makhoibu gi manakta changsinduna hairak sarga amasung malemda leiba matik pungnamak aingonda pibiri aina ishorgi matik ki mangal gi pangadu u phangi khoina sida akoina point ahumda kri u phangbra ba kanda Prabhu Jisu Christian akhoi loina makpu thaudan amma pi kri thaudan la ba kanda sebok sem nangai gi thabang ni sebok sing nai se akoina sebok sem nangai ni haiba kanda first century gi sebok sing khata ngangu nate akhoi pung namak pune nang aibu ngangmune kana kana ra haiba kanda nang ai Prabhu Jisu Christa accept tawkhiba ishor gi punsi khoi ginda phangkhiba mayambu asi thaudang sin nang ai gi damakne akoina verse 40 point 40 yeng kanda ishona ma gi disciple da heiki aina pabi ki page mathi gi chapter 28 verse 19 da maram asina makhoina chatuna jat pungnamukpu sebok semu aduga makhoi bu mapa macani pa amasung thawai singbagi mingda baptize to akona sida ishona khoi gi athoiba yathang afaba wapau sangdok nangai gi yathang u pibada u phange aduna adubu asi thabak se nang ai akhoi gi mioi bi gi pangan di khoi ngamroi adubu ishona promise to dikrira ba kanda khoina last verse on amoina pase pakhon chatpasingi thabak chapter 1 verse 8 takri ba kanda paminesi khoi myam adubu thawai asengba aduna nakhoi gi nathakta laklaba matamda nakhoina pangal phangjagani aduga nakhoina Jerusalem da Judea apumba Samaria apumba amasung malem gi aroiba ngamkhai pawda aigi maram sakhi oigini isogi damakta sakhi oidangai damakta adudo isona promise tawdi krira bakanda aigi thawai singbu pibigini aigi thawai singbu pibigini chinausa akoi thawai singbu niraga isogi Bopau sandokpa amama oibe oise aina hi sida loisake ko yam nuajari brother Moninchang mana jana explain to big rehab di mission habisi mi khazik khak kinate ekoi akhakna ba mi khra ginate mi loi namak idabang do ishurna mission habisi simbi ni habisi mana mrik chomna takpi khre du gidam yam thaga cheri aduna ekoi mathang chathaboina Wednesday gi Tuesday gi topic ase ekoi brother PG gai pumai mahakna lobigini dum hakim dagi amuk tamina si khoi myam Eikhoida Tuesday lesson da yengba matamda lesson gi title say the eternal gospel the message of Messiah of mission haina hai asi yengba matamda eternal gospel hai say eikhoina Revelation chapter 14 verses 6 ka 7 yengba matamda phangi Revelation chapter 14 verse 6 to kamaina hai bra hai du paminasi then I saw another angel flying in the midst of heaven, having the everlasting gospel to preach to those who dwell on the earth, to every nation, tribe, tongue, and people, saying with a loud voice, fear God and give glory to him, for the hour of his judgment has come, and worship him who made heaven and the earth, the sea and the springs of water. Asi text, asi parada akhoi upangi aduna ay nangangning mase eternal gospel long banay daba wapaw adu gamatang dangang zaningi eternal gospel hai base kari hai bra artha se akhoi gyan taminasi asi metelon da handok pa matamda matam chupagi leiba gospel wapaw loiba nai daba wapaw haina su haiba yai aduga amasung hongba naidaba wapaw haina su haiba yai asi hongba naidaba wapaw asi karigi wapaw ra haina amuk hangba matamda tangkak mari thongna khaidog ningi first
ꯑꯩꯈꯣꯏ ꯀꯔꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯃꯁꯨꯡ ꯍꯣꯡꯕ ꯅꯥꯏꯗꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯣꯔ ꯀꯟꯕ ꯋꯥꯄꯥꯎ ꯑꯗꯣ ꯖꯤꯁꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯃꯤ ꯄꯣꯏꯟ ꯅꯝꯕꯔ 1 ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯑꯣꯔ ꯀꯟꯕꯤꯕ ꯉꯝꯕ ꯋꯥꯄꯥꯎ ꯑꯁꯦ ꯖꯦꯁꯨ ꯄꯥꯞꯇꯒꯤ ꯁꯤꯈ꯭ꯔꯒꯗꯕ ꯃꯤꯁꯤꯡꯕꯨ ꯀꯟꯅꯤꯡꯉꯥꯏ ꯋꯥꯄꯥꯎ ꯑꯁꯦꯡꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯥꯏꯖꯥꯏꯌꯥ ꯆꯦꯞꯇꯔ 53 verses 4 to 5 ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯑꯃꯁꯨꯡ 1 Peter chapter 3 verses 18 ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯍꯥꯠ ꯄꯤꯈꯤꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯁꯔꯒꯥꯔꯗ ꯀꯥꯈꯤꯕ ꯑꯗꯨꯒ ꯍꯦꯟꯗꯣꯛꯇꯨꯅ ꯁꯔꯒꯥꯔꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯄꯣꯏꯟ ꯅꯝꯕꯔ 3 ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯑꯍꯤꯡꯕ ꯋꯥꯄꯥꯎ ꯑꯁꯦ ꯂꯧꯁꯤꯟꯖꯔꯒ ꯍꯥꯏꯕ ꯏꯟꯕ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯍꯤꯡꯕ ꯑꯣꯔ ꯑꯍꯤꯡꯕꯒꯤ ꯕꯣꯔ ꯑꯣꯔ ꯂꯣꯡꯕ ꯅꯥꯏꯗꯕꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯐꯪꯒꯅꯤ ꯑꯀꯣꯟꯕꯗ 4 ꯄꯣꯏꯟꯠ ꯁꯨꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯐꯕ ꯑꯍꯤꯡꯕ ꯋꯥꯄꯥꯎ ꯑꯁꯦ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ ꯑꯩꯈꯣꯏꯅ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯖꯔꯒꯗꯤ ꯑꯗꯨ ꯐꯪꯖꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯤ ꯂꯣꯡꯕ ꯅꯥꯏꯗꯕ ꯋꯥꯄꯥꯎ ꯑꯁꯤ ꯏꯟꯕ ꯈꯛꯇꯅ ꯂꯝꯕꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯀꯟꯀ꯭ꯂꯨꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯥꯏꯖꯒꯦ ꯑꯀꯣꯟꯕꯗ ꯑꯐꯕ ꯑꯣꯔ ꯀꯟꯕꯤꯕ ꯋꯥꯄꯥꯎ ꯑꯁꯤ ꯋꯥꯔꯦꯞ ꯑꯣꯔ ꯋꯥꯌꯦꯜꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯋꯥꯄꯥꯎ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯟꯕꯤꯕ ꯑꯣꯔ ꯑꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯕ ꯑꯣꯔ ꯑꯃꯁꯨꯡ ꯏꯁꯣꯔꯒ ꯍꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕꯤꯕ ꯑꯁꯤ ꯉꯝꯃꯤ ꯒꯣꯁꯄꯦꯜ ꯑꯁꯤꯅ ꯑꯗꯨꯒꯨꯝꯅ ꯆꯩꯔꯥꯛ ꯐꯪꯒꯗꯕꯗꯒꯤ ꯏꯁꯣꯔꯅ ꯑꯃꯁꯨꯡ ꯋꯥꯄꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯃꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯁꯟ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯃꯤꯁꯟ ꯏꯁꯣꯔꯅ ꯄꯤꯕꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯗꯥꯡ ꯄꯤꯕꯤ ꯄꯥꯟꯗꯝ ꯄꯤꯕꯤ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯁꯥ ꯀꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯕꯨ ꯀꯟꯕ ꯑꯗꯨꯒ ꯃꯤꯌꯥꯝꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯕꯤꯕ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖꯕ ꯃꯤꯁꯟ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯒꯥꯏꯄꯨꯃꯩ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯋꯦꯗꯅꯁꯗꯦ ꯂꯦꯁꯟ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯋꯦꯗꯅꯁꯗꯦ ꯂꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯀꯣꯏꯔꯦꯡꯉꯝ ꯃꯍꯥꯛꯀꯤ ꯃꯇꯝꯗꯨ ꯂꯧꯖꯁꯅꯨ ꯑꯩꯈꯣꯏꯒꯤ ꯋꯦꯗꯅꯁꯗꯦꯒꯤ ꯂꯦꯁꯟꯁꯤꯅ ꯇꯥꯏꯇꯜꯅ God's People the Channels of Mission ꯍꯥꯏꯔꯗꯤ ꯏꯁꯣꯔꯒꯤ ꯃꯤ ꯏꯁꯣꯔꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯃꯌꯥꯝꯗ ꯇꯥꯛꯄꯤꯕ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯅꯤ ꯇꯣꯄꯤꯛꯅꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇ꯭ꯔꯣꯅꯣꯃꯤ 7:6 ꯌꯦꯡꯂꯒꯗꯤ ꯏꯁꯣꯔꯅ ꯑꯩꯅ ꯁꯝꯂꯛꯅ ꯍꯥꯏꯔꯕꯗ ꯅꯣꯏ ꯃꯤ ꯃꯔꯛꯁꯤꯗ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯅ ꯃꯤꯒꯤ ꯃꯔꯛꯇ ꯇꯤꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯄꯤꯕꯤꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯣꯔꯅ ꯃꯤꯁꯦ ꯈꯟꯗꯣꯛꯄꯅꯦ ꯃꯤꯁꯨ ꯈꯟꯗꯣꯛꯔꯒ ꯀꯃꯥꯏꯅ ꯈꯟꯗꯣꯛꯄ꯭ꯔꯥ ꯍꯥꯏꯔꯗꯤ ꯏꯁꯣꯔꯒꯤ ꯏꯟꯚꯤꯇꯦꯁꯟꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯦꯀꯣ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯃꯤꯁꯟꯁꯦ ꯏꯁꯣꯔꯅ ꯃꯤꯁꯦ ꯆꯨꯁ ꯇꯧꯔꯒ ꯊꯥꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯏꯟꯚꯤꯇꯦꯁꯟ ꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯏꯟꯚꯤꯇꯦꯁꯟ ꯄꯤꯕꯁꯦ ꯅꯨꯡꯁꯤꯕ ꯌꯧꯅ ꯑꯗꯨꯒ ꯍꯥꯏꯕ ꯏꯟꯅ ꯊꯣꯛꯂꯛꯄ ꯏꯁꯣꯔꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯃꯤꯁꯤꯡꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯔꯨꯛ ꯌꯥꯝ ꯐꯔꯕꯅꯦꯀꯣ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡꯁꯤꯗ ꯁꯔꯨꯛ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝ
tangai phaba ama oibani ado Abraham gi punchi yengba kansida aina samlakna wari oina dum lirage kari haibra akoina su loinamak khangramgani Genesis 12 verse 1 to 3 yengba kansida Abraham se Ishorna noi nang nayumdagi tholaraga nungaiba ayambado nayumdagi do thadoraga tholo mafam khangdabi da chalo adubu nangse nathana chalo haibna te ai nanga chatminnagani ai nangbu bor pibigani nachana su bor pibigani haibne ba aduda darkar kari tabra thajaba haibse darkar yam tai ishorgi mi ama oina mana thajaduna ma nungaina leiramba yum se thadoraga ma akhang khangdaba mafamduda thajaba oina chakhibni ko adugumna aikhoisu hojik ishorna noigi nungai pham comfort zone dagi tholaraga lao hairadi aikhoi kari respond pigadra asi khanpham yam tai ishorna covenant hairdi yanaba thamkhibase kare haibra hairaga conditional oibani karmai oibra hairaga aibu thajaraga aigi tungiladi noigi bor se noi phangba ngamgani hairaga haibani adubo aikhoina chal hauraga magi matung indaradi bor adu phanglaroi aikhoina khanggadauba ma aduga ishorna bor pikhiba mi khuding makto yengo mana kare haibra Abraham gonda wari oina lirabada nangna nachanupa pamudabagi aigidama kathokngai pungning chawbagi nang bor se phango hairak pikhibni aduga adugi type ta aikhoisu hojik Old Testament da yengradi moise mingonda karmaina ishorgi wapau se takpra hairaga moigi punsi na utpane ko ishorgi wapau do moina tung illaga chatpa kanda ishorna bor do moi mathak te piba kanda mi mapanda leiba mi na su uba kanda o moigi ishor se achumbani ko haibdo ubane adugi type ta aikhoisu ishor gi wapau mingonda sandoke hairadi aikhoina hana ishorgi wabu inba taba New Testament lakpa kansida ishorna aikhoibu kari haibra aikoi irup khoina su haikre Matthew 28:18 to 20 Acts 1:8 asi yeng kansida ishorna aikhoibu sibok disciple semo sibok semo chalaga mibu baptize tawo hairaga haikhibni ado asi haikhiba mi semo mi khomo haibasi karigi mission se aikoigi thaudang se karigi no hairadi aikhoise disciple hairadi ishorgi matung inba mi hairadi ishorgi aningbado karira haibasi khangdokpa tabani ishorna taibang pansida Jesu Christana karigi lakpara Luke 19 verse 10 yengradi maramdi migi machanipa aduna mangkhraba adubu thiba amasung kanbiba lakle ishor Jesu Christa lakpasidi magi sakti utpa lakpa nate ko aise yam phawne haiba lakpa nate adubu mangkhraba aikoi mamang lesanda tamkiba jau macha amakhak mangbudu thiba chatpane ko ishorna 99 do thadoroga adugi type da aikoi bu pumnamak nungsibagi ama phau manghanningde aduna aikoi church mayam lay aikoi hojik aina wahang hangningbadi aikhoigi church chahi sida kari planning tawbra aikhoigi mission aikhoigi thaudang se karira aikoi migi hena church phajahan se haina wakhan tawbra natraga migi punsi ishor Jesu Christana tawbugumna migi punsi tawnangai gi mission la natraga migi midyeng da church achawbun unangai gi wakhan tawbra ase khoi dakar yam tai yam thagachare koi brother koringambu duna koi hojiti last ki topic achida chalase duna last ki topic si lobini ai da koi brother omnaring mapu matam se pibiri hauji akhoi logo do se Thursday lesson ni last lesson asida akhoi na side ki takhre mission hai bese mi khom ishor na mi khom ba chalo hai bne
baptize tꯧwu Ishwor mapa masanpa thawai sengbagi mamingda baptize tꯧbu chalu aduga sebok semu aigi mingda haibani aduna takpadi akhoi je kadaida baptize kadaida Ishwor gi sebok semgadobra kram haina hogadobra haibse akhoi na uphagani asigi lesson da akhoi na Acts chapter 1 verse 8 ta uba matamda nokhoi na thawai sengma phangani adu phangba loiraga nokhoi na aigi damota sakhi hoigani haye kadaidra didi natra ahanbada Jerusalem hai Jerusalem se moi matamda sibok singna leina phamni first century da Jerusalem da mi myam da noina sakhi aigi bingda sakhi oi idobane na haibne aduna takpadi mokhoi gi leifam da han hawo haibne aduna takpadi akhoi gi yumda natra akhoi gi ichinina akhoi gi kairo lekai akhoi gi imung manungda akhoina Ishwor gi damakta pau sandokse han hoba tare natra aduna ani shubada Samaria hai sina taknabadi krira haraga lon manaba natraga jati manaba tribe manaba culture manaba oiba taragasu mi khradi labna leiba lei mi khradi nakna leiba lei akhoi gi chap manaba mi khoi adu khoi ngonda haibane haibadi ani shubagi area dane si Samaria se akhoi ga chap manaba culture amasung akhoi ga chap manaba loan share toba taragasu khradi labna leibanina adu khoi gi damakta adu khoi onda noina ai gi damak sakhi oyo hebne kramain oisra didi prarthana tawraga akhoina sakhi tobi oiba tare Ishwor gi damakta aduna ahum shuba sida kare hebraga पृथ्वी की अरोब मफम फौ हैबने असिदी खोइन करी उबो फंगरागा ईश्वर की थौदांग असि अखोय ईश्वर की थौदांग मी सिबोक सेमोन कौसे करी ग्रारगा अखोय की जाति नत्र अखोय की मी दखत दु पृथ्वी अपुमदा हैबनेबा पृथ्वी अपुम से अखोय आइगी दमा साखी हो हैबनेबा लोन मानद्रगसु जाति मानद्रगसु इरुप इपांग ओद्रगसु अखोयना करी तौबा ताय हरगा अखोयना मखोय की दमकता ईश्वर द नोन जबी बताय नत्रा अखोयना खंगबा खतदा नोनजबा नतबीदा करिग्रा हरगा अखोयना Acts chapter 1 verse 8 to ubi khibi mongna ahanbada Jerusalem ani subada Samaria ahum subada Judea and Samaria ahum subada prithvi apumada hebneba aduna nang akhoi pastor khatta evangelist na khatta nate asi na takpadi lay members church mayam natraga mipum khuding magna Ishwor gi damata sakhi oba ngamgani habse sig lesson da khoina uphangi aduna prarthana se akhoina mi gi damata tawbi ba mafam tai akhoi gi damak su prarthana tawba tai isa gi damata kari gra haraga akhoina Ishworna akhoyunda prithvi da tharak se kari maram gra se akhoina Ishwor gonda prarthana tawraga hangjaba mathau tai hena smaina Thursday lesson se smaina aina tension jage ko yam noizare akhoi yamba akhoi pulap na share tawbada mapung phare haina lojage aduna ngasigi discussion asidi sida dum loiba yaninga gi damakta pratna amar dum tawmina se ko myam sarga pumnamak pusembi bai paishor na puyam thagachari nahakna koibu tingbang biduna amasung nahakna thaujal pibiduna nahaki washak amasung nahakna pinabiba thodang adubu tau haibagi matang asida aikoina discuss tawbada nahakna yaubidun loina bibagi damakta nahaku yam thagachari paishor aduna ngasi aikoigi ngasi gi damakti akhoi losinnabagi takak sida lakpada Ishwor nahakpu yam thagachari haininga letan thagachari aduna nahakna matam puknamakta loibiyo akoibu loinabiyo akoibu aduga akoina sidagi thokraba matung amasung kri tawba thabak khuding nahaki thabak mission haibasi tawba matamda nahakna akoi gi lam khut paiduna amasung chinbu thengbiduna lamjingbiyo takpiyo haiduna amata ngarab Ishwor nahaki mingda nijabasi chanbiduna sarga pholo khutbiyo amen